ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Mindsna taramna okchari. Ngasi mayamda ligadawriba wari asigi maming Rajkumari amasung Khudov wari si haujaraglage. Thaina mamangaida leibak amagi ningthau amagi machanupa ani lerami. Ningthauduna sidringaida machanupa anida mahaki lan thumsing adu sinarami. Mahangna sikhraba matungda mahaki machanupa atombaduna lanthumsing adu manghanba hawraklami. Maram aduna machanupa ahal aduna mahaki manau aduda mapana thambiramba lanthumsing adu chap manana yenarasi hairami. Mahangna mahaki manau aduda hairami. Haujikti aikhoi lanthumsing asi chap manana yenarabanina Nahaki saruktu nahakna sijana ningba maungda sijinaro. Manau aduna mahaki saruk adu matam kharagi manungda arembada loina manghan kirami. Mahakna mahaki saruk adu loina manghan khraba matungda mahakna mahaki nupida kari lairibagi hanglami. Mahaki nupi aduna kaplaga khumlaklami. Aigini haibada sana machet sinatana kari lairibage sana asisu nahakna pamlabadi lawro asumna manau atomba aduna mahaki nupigi amatta ngairaba sana machet adubusu paun marida yontoklami paun maridu puraga mahaki maraibak lepcharunaba yumdudagi thoraklami mahakna lambida sum lakpada Mahangna nupa amana haudong amaga chatminaramba thengnarami. Apangba lanthumbu pangloida loisinba Rajkumar aduna haudong mapu aduda mahaki haudong adu mahak leirage lupa kayano hanglami. Maduda haudong mapu aduna paun amakhaktani khumlaklami. Adudagi apangba Rajkumar aduna haudong adu paun amada lairami. Mahangna asum lakpada mahangna nupa amana hui amaga chatminaramba thengnarami. Mahangna hui adusu hui mapududagi paun amada lairami. Mahangna makhatana lakpada nupa amana tenawa ama puraga lambida chatlamba thengnarami. Mahangna tenawa adusu nupa adudagi paun amada lairami. Haujikti mahak makhutta paun amadagi hena laitre. Paun amadusu mahakna nupa amana lambida puduna chatlamba lin ama leithoklami. Mahak makhutta paisa amata paidana haudong hui lin amadi tenawa duga mahaki khongchat adu makhatarami. Mahakna thauna phana chatlabasu mahakti Rajkumarnina sanglaba lambidu lakpada masadu waraklami choktharaklami. Mahaki mataudu ubada lin aduna Rajkumar aduda hairaklami. Rajkumar nahangna kidrabadi aigi ipagi yumda chatlusi. Nahangna aibu kanbirakpagi mahangna nangonda mana amadi pirakani. Rajkumar adudi matam aduda masada akiba amata lairamde. Maram aduna mahak amadi lin adu lindugi mapagi manakta laklami. Lin aduna Rajkumar adubu mahaki yumdugi mapanda lairamnaba hairami. Mahangna mahaki mapagi manakta pau piba chatlami. Lingi mapa aduna mahaki machanupabu kanbirakpagi paudu tabada mahak yamna haraurami. Mahangna Rajkumar aduda achauba khudol ama pigani. Rajkumar aduna pambadu pigani hairami. Lin adu Rajkumar adubu mapagi manakta laknaba haiba chatlami. Mahangna Rajkumar aduda chiron taurami. Horen aigi ipana nangonda khudol ama pigani. Nahangna pamba pot ama piyu hairakani. Maduda nahangna
mahaki makhutta siriba khudop adu piyu haigadabani. Rajkumar adudi maduda ngaglami. Mahakna khalami chara henduna lakliba aingonda khudop aduna kari taugadawribano. Adu oirabasu mahakna lin aduna mangonda hairakpadu mahakna taurami. Lingi mapa aduna Rajkumar aduda mahak kari pambage hanglami. Maduda Rajkumar aduna khumlami. Aigi karisu wate ai karisu pamjade. Adudagi lingi mapa aduna makhatana mahak kari pambage mahakna pambadu khudol oina pige hairami. Madudasu Rajkumar aduna mahakidi mahakna pamba pumnamak leijare karimata pamjade hairami. Lingi mapa aduna ahumlak oina hangbadadi Rajkumar aduna khumlaklami. Nahakna aina pambadu pigani hairabanina nahaki khutta siriba khudop adu aingonda piyu. Lingi mapa adu sauraklami aduga Rajkumar aduda munna yenglaga hairaklami. Aina nangonda nahakna pamba pot pigani haina wasaklamdrabadi aina nahakpu khudak asida ut olhallamba yabani. Khudop asidi aigi khwaidagi mamal yambal lani. Adubu aina pigani haina wasakkhrabanina aina nangonda khudop asi pirage se khudop asi lauraga chatkhro. Asumna Rajkumar aduna lingi mapa adudagi khudop adu lauraga lin aduga amuk halaklami. Rajkumar adudi lingi mapa aduna yamna sauhaubaduda ningamdaba phauраklami. Mahakna mahaki manai lin aduda hairami. Aina khudop laururibasi aigi asoibani. Khudop asi laurubana mahak sauhaure. Khudop tugi mahutta sana khaujau ama piyu hairamlabadi maduna hena pharamgadabani. Lin aduna haiраklami. Khudop aduna sana lupadagi hena mamal yami. Khudop adu angakpa khudopni. Nahakna khudop adu leimaida thamlaga khudop aduda sangomna khiklaga nahaki apambadu nirabadi nahakna niribadu khudop asina khudakta pirakani. Rajkumar adu angakpa sakti leiba khudop adu mahaki oibaduda mahak yamna haraurami. Mahakna lambida sum lakpada mahak chak yamna lamlaklami. Mahakna khudop adugi sakti adu changyeng taurage haiba khalaklami. Mahakna asengba mafam ama thiraga mahakna khudop adu leimaida thamlami. Aduga khudop aduda sangom khiklaga khudop aduda chana thaknaba ahauba chak insang pibinaba haijarami. Mahakna haiba hek loibaga khudakta asengba mafam aduda ahauba chana thaknaba chak insang thoraklami. Mahakna chak insang du chaba loiraga arapada uriba sahar amada laklami. Mahakna sahar adu hek yaubaga leibak adugi ningthaugi paujel ama laklami. Madudi kanagumba miyoi amana samudra mayaida sanagi konung ama ahing amada saba ngamlabadi mahakki leibak tangkhai amadi machanupidu luhongduna pigani hairami. Aduga thabaktu pangthokpa ngamdrabadi angang olhangani hairami. Paudu tabadagi Rajkumar adu ningthau adugi manakta laklami. Mahakna ningthauda thabaktu mahak pangthoke hairami. Ningthau adudi Rajkumar aduna thabaktu pangthoke hairakpaduda yamna ngaklami. Ningthau aduna Rajkumar aduda mahakna pangthokadabadu marik chumna hairami. Ningthau kaya Rajkumar kaya thabaktu pangthokpa ngamdraduna hatokhrabanisu ningthauduna mangonda haibirami. Ningthau aduna Rajkumar adu madu tabada kigadra khalami. Adubu Rajkumar aduna kidana thabaktu mahak mai pakna pangthokani hairami.
ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯃꯨꯗ꯭ꯔ ꯃꯊꯛꯇ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯑꯍꯤꯡ ꯑꯃꯗ ꯁꯥꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯆꯦꯟꯈꯤꯗꯅꯕ ꯁꯦꯟꯅꯅꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯧꯒꯠꯂꯒ ꯈꯨꯗꯣꯞ ꯑꯗꯨ ꯑꯁꯦꯡꯕ ꯃꯐꯝ ꯑꯃꯗ ꯊꯝꯂꯒ ꯈꯨꯗꯣꯞ ꯑꯗꯨꯗ ꯁꯃꯨꯗ꯭ꯔꯗ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯁꯥꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯁꯥꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯝꯃꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯤ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯑꯩꯅ ꯁꯥꯖꯕ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯑꯣꯏꯅ ꯂꯧꯖꯒꯦ"꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒ ꯂꯨꯍꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯨꯏ ꯑꯗꯨꯒ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯇꯦꯅꯋꯥ ꯑꯃꯗꯤ ꯍꯧꯗꯣꯡ ꯑꯗꯨꯗꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯍꯔꯥꯎꯅꯕ ꯊꯝꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯁꯥ ꯇꯥꯟꯕ ꯍꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯀꯔꯤꯒꯤ ꯊꯋꯥꯏ ꯋꯥꯔꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯔꯥꯖꯀꯨꯃꯥꯔ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨꯅ ꯁꯥꯈꯤꯕ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯁꯤꯒꯨꯝ ꯅꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯁꯛꯇꯤꯅ ꯑꯩꯕꯨ ꯁꯅꯥ ꯑꯣꯜꯍꯟꯕꯤꯌꯨ"꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯜꯍꯟꯕꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁꯝꯗꯨ ꯏꯁꯤꯡꯗ ꯆꯥꯝꯊꯣꯛꯄꯗ ꯃꯍꯥꯛꯀꯤ ꯁꯝ ꯑꯅꯤ ꯀꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯅꯥꯒꯤ ꯁꯝ ꯑꯗꯨ ꯂꯥꯏꯔꯕ ꯃꯤꯑꯣꯏꯗ ꯄꯤꯕ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯝ ꯑꯗꯨ ꯎꯅꯥ ꯑꯃꯗ ꯀꯣꯟꯁꯤꯜꯂꯒ ꯁꯃꯨꯗ꯭ꯔꯗ ꯊꯥꯗꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯝ ꯑꯗꯨ ꯑꯔꯥꯞꯄ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯐꯤ ꯁꯨꯕ ꯅꯨꯄꯥ ꯑꯃꯅ ꯁꯅꯥꯒꯤ ꯁꯝ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯐꯤ ꯁꯨꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯅꯥꯒꯤ ꯁꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯔꯛꯀꯅꯤ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯁꯅꯥꯒꯤ ꯁꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗ ꯎꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯁꯝꯗꯨꯒꯤ ꯃꯄꯨꯗꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯨꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯑꯃꯟꯕ ꯐꯃꯨꯡ ꯑꯃꯗ ꯑꯣꯟꯊꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯊꯤꯒꯅꯤ ꯍꯥꯏꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯑꯁꯤꯡꯕ ꯅꯨꯄꯤ ꯑꯃꯅꯗꯤ ꯊꯤꯕ ꯐꯪꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯅꯨꯄꯤ ꯑꯗꯨ ꯀꯧꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗ ꯁꯅꯥꯒꯤ ꯁꯝ ꯄꯥꯟꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯗ ꯃꯍꯥꯛꯅ ꯄꯥꯝꯕ ꯃꯅꯥꯗꯨ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫
ꯑꯁꯤꯡꯕꯤ ꯅꯨꯄꯤꯗꯨꯅ ꯅꯤꯡꯊꯧꯗꯨꯗ ꯈꯔ ꯆꯥꯎꯕ ꯍꯤ ꯑꯃ ꯁꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯍꯤꯗꯨ ꯁꯥꯕ ꯂꯣꯏꯔꯒ ꯑꯁꯤꯡꯕꯤ ꯅꯨꯄꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯝꯅ ꯇꯥꯎꯔꯛꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯍꯤꯗꯨ ꯍꯣꯜꯂꯛꯂꯝꯃꯤ꯫ ꯍꯤꯗꯨꯗ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯃꯔꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯃꯔꯤꯗꯨ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯃꯔꯤꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯕꯗꯤ ꯍꯤꯗꯨ ꯍꯣꯟꯕ ꯂꯦꯞꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯨꯠꯇꯨ ꯊꯥꯗꯔꯕꯗꯤ ꯍꯤꯗꯨ ꯍꯣꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯀꯌꯥ ꯍꯤꯗꯨ ꯊꯥꯞꯅ ꯍꯣꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯑꯁꯤꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯄꯗ ꯍꯤ ꯍꯣꯟꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯍꯤ ꯍꯣꯟꯕ ꯂꯦꯞꯂꯝꯃꯤ꯫ ꯑꯁꯤꯡꯕꯤ ꯅꯨꯄꯤ ꯑꯗꯨ ꯍꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡꯗꯨꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯔꯤ ꯃꯇꯥꯅ ꯂꯥꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯃꯀꯣꯛ ꯅꯣꯟꯕꯒꯨꯝ ꯑꯁꯤꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯃꯀꯣꯛ ꯅꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯂꯒ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯆꯥꯅꯨꯄꯤ, ꯅꯍꯥꯛ ꯑꯩꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯑꯩ ꯅꯪꯒꯤ ꯅꯗꯣꯝꯆꯥꯅꯤ꯫" ꯑꯍꯥꯟꯕꯗꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯇ ꯃꯃꯥꯡꯗ ꯎꯈꯤꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯔꯦ, ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯪꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯗꯣꯝꯆꯥꯅꯤ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯨꯃꯤꯠ ꯈꯔ ꯂꯩꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯝꯂꯤꯉꯩꯗ ꯑꯁꯤꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗꯨꯗ ꯃꯅꯥꯏ ꯃꯁꯦꯟꯁꯨ ꯌꯥꯎꯗꯅ ꯃꯊꯟꯇ ꯂꯩꯔꯤꯕꯗꯨ ꯀꯤꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯀꯝꯗꯧꯅ ꯃꯊꯟꯇ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗꯨꯗ ꯂꯩꯕ ꯉꯝꯂꯤꯕꯅꯣ, ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯀꯔꯝꯅ ꯂꯥꯛꯄꯒꯦ ꯑꯃꯗꯤ ꯆꯠꯈꯤꯕꯒꯦ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯑꯅꯤꯃꯛꯇ ꯁꯤꯔꯤꯕ ꯑꯉꯛꯄ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯣꯞꯇꯨꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯁꯥꯖꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯗꯨꯗ ꯃꯊꯟꯇ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯍꯥꯏꯕ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯅꯨꯡꯁꯤꯔꯕ ꯏꯄꯨꯔꯣꯏꯕ, ꯅꯍꯥꯛꯅ ꯁꯥ ꯇꯥꯟꯕ ꯆꯠꯂꯤꯉꯩꯗ ꯑꯩꯉꯣꯟꯗ ꯅꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯟꯅꯕꯤꯔꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯁꯃꯨꯗ꯭ꯔ ꯃꯌꯥꯏꯁꯤꯗ ꯀꯝꯗꯧꯅ ꯏꯊꯟꯇ ꯂꯩꯍꯧꯒꯅꯤ?" ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯁꯤꯡꯕꯤ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯥꯏꯔꯦ ꯍꯦꯛ ꯈꯪꯕꯒ ꯃꯍꯥꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯍꯤꯗꯨꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯐꯖ ꯐꯖꯕ
wahai wata sizinaduna nupi aduna Rajkumari adubu makhoigi hi aduda kakhat halami. Rajkumari aduna hi duda kakhalakpadagi nupi aduna mahakki makhut adu thadaraglami. Adudagi hi honbasing aduna hi du yangna holami. Rajkumari aduna mahakpu mahakki konungduda pubinaba haijarami. Rajkumari adu fattabi nupi aduna yamna phurami amadi athiba wahai kyasu haibirami. Makhoina ningthau aduna lairiba sahar adu yaurakpa matamdadi asingbi nupiduna ningthaugi machanupa adugi sanagi Rajkumari adu purakle haiduna yamna harauna lairami. Rajkumari aduna mahakki mapuroibaduna tha taruk phawbagi manungda mahakki manakta laktrabadi mahak ningthaugi machanupaduda luhongbadu yage hairami. Rajkumarigi wafam adu ningthaugi machanupa adunasu yarami. Mahangna tha taruk ngaibadi asangba matam natte khalami. Karigumba mahakki mapuroibadu laklabasu mahangna hatokani khalami. Asomdana Rajkumarigi mapuroiba Rajkumar aduna konungdu yaubaga mahakki nupidu kaurami. Kaubada khumlaktabaduda mahakna konungduda changduna yenglami. Madudasu mahakki nupidu lairamde. Konungduda lairiba Tenawa aduna ningthau aduda Rajkumarigi mandom chana Rajkumari adu hi amada haptuna pukre hairami. Paudu tabada Rajkumar adu laimaida tarami. Tenawa aduna mahakpu themjinbirami. Tenawa aduna mangkhriba Rajkumari adugi maramda paiduna thiruge hairami. Maduda Rajkumardu khara haraurami. Tenawa aduna lam lamda sahar saharda paiduna Rajkumari adubu thirami. Tenawa aduna Rajkumarigi sanagi sam adugi arangbadu uraglami. Mahangna Rajkumari adugi lengjumda paitharaglami. Mahangna Rajkumari aduda thauna lainaba hairami. Mahangna Rajkumari aduda khudop adu kadaida laibagi hanglami. Rajkumari adudi khudop adu fattabi nupi adugi machinda umduna lai khangbaduda mahak hanadagi hena kablaklami. Mahangna khudop adu nupidudagi lauba ngamlaroi khalami. Tenawa aduna mahakka lakminnaba haudong aduga khudop adu karamna lausige haiduna wa tanarami. Makhoina khudoptu laubadu araiba amadi oiroi haiba khanglami. Haudong aduna Rajkumari aduda hairami. Rajkumari nahangna horen asingbi nupiduda nahangna chanaba chaktu nangonda pibiyu hayu. Nahangna chaktu kaduda leiba usi makhul adugi mamangda chaithoktuna thamu. Makha tabadi aina thokpa taurake. Nungdangda Rajkumari aduna mahakki chanaba chaktu usi makhul adugi manakta chaithoktuna thamlami. Aduga mahakti fattabi asingbi nupi adugi nakanda tumkhirami. Nupi adudi nakhoktuna tumlami. Usi sing adusu chaktu chaba thoraklami. Haudong aduna makhoi maya maraktagi khwaidagi mamai asangba panba usi ama pharami. Mahangna usi dugi mamai adu nupi adugi manatonda thinjilami. Nupi du hakthi kanna khalaklami. Maduda mahaki machinda umlamba khudop adu paithoraklami. Tenawa aduna khudop tu mayana chiklaga mahaki mapu Rajkumar adugi manakta pairaklami. Rajkumar aduna khudop tu laimaida thamlaga khudop tuda sangom khiklaga mahaki nupi du
ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯈꯨꯗꯣꯞ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ꯫